भूत की प्लेन हेलियोस फ्लाइट 522 34,000 फीट मथक्ता पैसेंजर खुदिंग सीखिबा 14 अगस्त 2005 की अयुक्नी साइप्रस की लानाका एयरपोर्ट तगी हेलियोस फ्लाइट 522 चेक रिपब्लिक की प्रेगुद सत्कदबनी लंबीद गायक ग्रीस की एथेंस तसु लैंडिंग तौदोरीनी मतम अयुक की पुंग मापनगा मिनिट तरेट यौरे पैसेंजर चामगा तरामंगागा लोइनना क्रू मेंबर तरुक पुन्ना मी चामगा कुनमाथोय फ्लाइट अदुदा तोंखी फ्लाइट अदो रनवे द सेन बहुकी फ्लाइट अदो जर्मन की कंट्रैक्ट बेसिस पायलट हंस जार्गन मार्टिन न थौरी 59 years की बियोइनी अदुगा 19,900 hours फ्लाइट थौबगी एक्सपीरियंस लेरब नुपानी मागी को पायलट की मिंगना पाम्पोस चार्लम्स कवे 51 years की मिनी 7,549 hours फ्लाइट थौबगी एक्सपीरियंस लई फ्लाइट पाइदुना सटकी फ्लाइट के अटेंडेंट ओइना एंड्रूस प्रोडोमुकनी महाकना फ्लाइट अदुगी कमान सेनरी पाइखत खबगी मिनिट मंगा मतुंगदा फ्लाइट अदो 12,040 फीट मथक्ता यौख्रे गायहाक पाइरब तुंग खंगहौदना अलार्म अमा खोंगलखी मतम अदो पुंग मापनगा मिनिट 12 दनी पायलट ना अलार्म अदो चेक तौब मतम द खंगी मदु टेक ऑफ कॉन्फ़िगरेशन अलार्म नि पायलट अनिमक खनफम खंगदी टेक ऑफ कॉन्फ़िगरेशन अलार्म दी फ्लाइट ना पाइखतलमदाय ग्राउंड द लेरिंगैदा खोंगलकफम थोकपनी फ्लाइट ने कईगुंबा प्रॉब्लम अमदगी पाइबा यादब तंजादा अदुबु फ्लाइट ऑलरेडी पाइदुना सत्खरगा पिरकलिबा अलार्म अदुदा मखोयनी कोक ngauखी ओइरिबा कंडीशन अदो भाप ताबंगमदना एटीसी एयर ट्रैफिक कंट्रोल गा पाव फाउनबना फगनी खनकी मदुदगी एटीसी गा कांटेक्ट तोरगा हाय फ्लाइट टेक ऑफ वार्निंग अलार्म खोंगले करिगिनो खंगदे वाफम से हाइबा लोइफात्री कोकपिट तयावबा अलार्म की मेचिन मखै अमुक्तदा खोंगबा हौरकले अलार्म के खोंजेल सिंगना मरम ओइरगा पायलट सिंग एटीसी गा पाव फाउनबा यारमदी लोइनना कोकपिट की मनुंगदा यावबा मास्टर कोशन अलार्म सु खोंगबा हौरकले मसीना ताकलीदी प्लेन की मनुंगी सिस्टम कया ओवरहीट ओइख्रे असिनी पायलट अनिमक तौफम खंगदी कोक ngauwi करिनो ओइरिसे फिबम अदो उरबदा पैसेंजर पुमनमक कीबा थुकपगा लोइनना चरांगनबा हौरई लाउ खोंगनरई क्रू सिंगना मकोइबु शांति तौनबा लागनै मतमसिदा पैसेंजर सिंग सोर होनबा अमुक वानरकले मतांगसिदा प्लेनदगी ऑक्सीजन मास्क सिंग मथंतना ड्रॉप ओइरखी मसी नियमनी प्लेनदा ऑक्सीजन वालकलबदी ऑक्सीजन मास्क मथंतना ड्रॉप ओइरकनी मतमदुदा प्लेन अदो 18,000 फीट तनी पाइरिबा मखोइना एटीसी गा कांटेक्ट तौनबा याम कन होनै अदुबु मखोइगी वा एटीसी दा योरमदे ngayak matungda ATC ga contact su completely yakidre ATC na makhoi ga pau phauna na ba yamna kanna hotnaki adubu khabar laikidre plane ado mathakta paikhat balepte Cyprus tagi Athens yobagi lambi only pung amaga minute nipo manga khaktagi ni pairakpagi matam ga hairagadi plane ado Athens ta thunglabagi matam oikhrabani it means 10:45 ta Athens ta thungbagi matamni adubu tanjaduda plane ado 34,000 feet mathakta lairi Athens ki air traffic na radio call gi matengna plane asiga paw fauna gi hotnai adubu paw amata phawba ngamnadi plane landing gi matam yokre phibam mong sa de khanbana Greece ki air force na F-16 fighter jet ani thaki plane ado thinaba ngayak matungda jet sing aduna Helios 522 flight thengnare jet plane amana flight ki nakta paisilaga oiri si karino yengi jet plane ki pilot na plane ki manungda ko pilot ki mafamda kanano ama famba ui main pilot aduna magi seat aduda yamna kanna luktharaga lai fighter jet ado ninglomda amuk hantaraga window dagi manungda kari oirabano yengi yamna ngakli badi passenger plane amagi nakyata fighter jet anina aduk nakna paiba tanjadu dasu flight manungi passenger amatana makoidi yenglakidi pung 13 ga minute 48 aduaida fighter jet pilot aduna uki nupa ama cockpit ki maikai de changsinba second kharagi manungda nupa se pilot ki seat ta phamkiba ui khudakta fighter jet ki pilot na khud khatlaga kai oirage khangna bahot na khi
नुपादुना jet pilot ta kaino ama haige tawi adubu mahak na haiba adu karino khangamdre minute ahum mari matung dadi plane adu ki left side ki engine left khre plane adu left side ta namtharaga yang na nemthaba hoki main pilot ki seat ta sangraga phamkiba mi aduna plane adubu control toge hotnai adubu ngamde pung tarani thoi takre tanjasida right engine su yarakhidre hawjikti plane adugi control sukya yadre pung tarani thoiga minute marida plane adu enhance tagi 40 kilometer lapna laiba singlakta tasinduna crash oiki maduda yawba mi amate hinghode thaudok ase jet fighter ani dugi mit mangda thokibani makhoigi wakhalda kayam nungaitaba phorumgani makhoina plane adubu laibakta crash oiba sang na uhobani masigi matungda Greece ta flight 522 kaikibagi crash oikibagi pau yangna sandoki madugi rescue operation team thaki makoina asiba singi hakchang amam torga puthoraki adubu asiba hakchang khargi autopsy torubu tanjadadi angakpa phangki madudi flight aduda yawba passenger amadi crew members sing loinagi loina plane aduna crash oidringai sikhibani hojik achauba wahang haibabu pilot singsu plane na kaidringai sikhirabadi plane ado pung animuk kanana control tauduna tharambagi video hogalakpada flight attendant gi ming ama haikibani Andrews Prodomuk mahakna plane adubu pilot sikraba tungda control tauduna tharamki kana gumbana hai ngasagi Andrews Prodomuk haiba misak ado bhoot amana sarambani Andro Prodomukti mayamga puna sikre magi wahi khara ATC na aroibo ina tahauki Andrews na mangarak tarurak Mayday haiduna help niramki Andrews ta commercial pilot ki license ti lairami adubu Boeing 736 kumba plane control tobangambagi paibangambagi experience ti lairamdi adumakpu mahakna yamna kanna hotnaramki amasung mi leitaba mafamda pudana plane adu crash ohenki experts singna accident asibu kupna munna thijalaba tungda khanglui plane aduna ahan bada oiromda septhabagi maramdi left engine gi petrol loikibanani accident adugi real reason haujikchu khangdri chairaksida investigation officer amana control panel gi button ama urubadagi accident adugi asengba maram khangbangamki hairiba button ado pressurized button kawi masina plane adugi air pressure control tawi plane gi mapanda laiba engine na nungsit khara plane gi manungda pusilaki passenger singda oxygen watanaba generally hairiba pressurized button ase automatic mode ta laigadabani adubu manual da laiduna satkiramle masi pilot amadi co pilot animakna yengsingadabani adubu makhoisu thausa haudre khanghaudre Boeing asina accident oibagi no mangda checking gi damak puki servicing toraki adubu makoina plane adu manual mode ta pilot ta sinnarakibani pilot amasung co pilot ani gi gyanda wafam ase khanghaudre maramaduna plane adu wangkhatlingai passenger singda sor honba problem ohenki masigi problem asinani alarm hanna khonglakibadu adubu pilot ki brain da ngasai gi pressure button adugi wafam lakte maramasina cockpit tasu oxygen gi chang hantharaktuna pilot amadi co pilot gyan mangki amasung magi sitta lengdana luktharaga sinaki tanjasida plane gi passenger singi kok natraga pot thampham mathak adwaidagi oxygen mask sing mathantana yantaraki aduga passenger singna sijinnarammi but madu 13 minute khaktagi damakni amromda flight paikhat palepti yangna wangna pairingai oxygen wat pa helakli bani maram masina oxygen gi maramna flight ki passenger amasung crew member loina plane adu crash oidringai mangda siki ngasai gi jet plane aduna urakiba cockpit ta kanano ama sanghobodo mahak Andrew Prodomukni mana flight ado pung animuk accident oidanaba hotnaramki natraga Andrew Prodomukki saktam sarga kanagumba bhoot amana mark saraga plane adu control tawduna puram libra hinghan bige khanna maramdi plane asigi accident amasung wari
ghost plane haina ming tholi wahang amana mi atai loina sikhraga Andrew na karamna hingduna leiramliba masigi maramdi Andrew scuba diver ni hai amasung matam sangna sor thingduna leiba ngammi amasung oxygen wat mafamda leibagi practice su lei adubu kaithangda masu yaraktabana mayamgi matung inaki haibadi masu mayamga loinana siki mana khara tungda siki haibataki wani masigi plane asibu ghost plane hainasu kaunaki video asigidamakta like to view channel asida ano boyradi please subscribe to view aduga description the novel voice kauba channel amagi link pijari madudasu nungaiba videos phangbi gani madusu amuktang subscribe to sin beraga bell icon dusu namsin view thagasari